ngasi thokiba thaudo wathok amasum phongkhibase phongsingi maru oibe I pausing khonggasaraga Manipur top channel gi maikedi myam da share tawzi ahanbada leba asida hawkiba pung kun ga mari asida miyoi lising ni phugo humdoiga satret ga kuntra ga tare nauna covid-19 positive oiba thengnarakre aduga hairiba pungpham asida miyoi samapan ga kuntra covid-19 na aduna laikhidre haina Union Health Ministry dagi thadorok data amana phungdorakle atop pawamana mayam nasu thoini hena khangnaraba Bollywood superstar han mayam nasu khangnaraba Dilip Kumar legendary actor mahak laikhidre ngasi mak sahi maudraga nipan sore sohaide du ngasi numidang weramgi pung manga taba matamda maki mathau mangam pangthokani hainasu source amana makhatana phungdorakle atop pawamana mo Kabrugi matana committee amaga yana se inakhibasi asoibani Mega Chandra Miyoiba khunai horakpham Kabruni haina hainariba puwariga sagonariba mafam asigi matangda Manipur lengakna committee amaga agreement ama inakhibasi Congress nadi asoiba khara leire haina lawi haina MPCC gi BP thausu puriba MLA ke Mega Chandra na phungdorakli ngasi Imphal gi Congress bawonda Zoom meeting pangthoktuna media singda wafam kya thamlakhibada wafam singasi phongdokhibani magna makha taradun hai Manipur lenga asigi water resources amadi yes minister letpau hawkip kaloinana committee on protection preservation Mount Kabruga khuyi ama sai asigi April kunda taunakhibani masina ngasidi akaiba kaya ama tholakle lenga asina sapsana phirep ama leitabana group amaga ama amuk yana amaga amuk yana tauduna leiragadi hena akaiba kaya ama laglagani lenga ki phirep sapsana lauduna lengdana leibiyu puwari gi sagonariba mafam asi taraina laubigano Manipur community kayana khundariba mafam amane Congress ki oinadi Kabru leifam lenbu protect tauduna thamba haiba phirep asidigi hongdana leiri Kabru leifam len gidamak thokpa yabu wafam amata phungdokpa yaroi henusu makhatana phungdorakli Paumi Singa Pangtokpa Zoom meeting aduda party asigi General Secretary Harisor Goswami General Secretary SGTN amar Youth President and Mahaknasu Saruyakhi haina pausina phungdorakli atopa pawamana International Women Referee Nonibala laikidabada awapa phungdoknarakli CRCL Club na konba maphamda lairambi nungongba Nonibala Guwahati Assam Akhara Center Langhingi Saigi Wrestling Coach Oirambi Amadi Ahanba Northeast International Women Referee Oirambata Natana India gi Anishuba International Women Referee su Oirambaga Lonena India gi Coach Oinasu Mapalam gi Leba Kyada Satana Sanabigi Lamda Asoba Thodang Lorambi Nonibala Manung Matam Sadan Laikidabada CRCL Club ki Makedi Awaba Phungdorakpaga Lonena Laikidrabigi Imung Manungi Awaba su Saru Yazari haina club ki secretary M Lembana Thadorakpa Sirolamana Phungdorakli Tentang na topa paung khutanga myam na thamjage Manipur da PMGKAY paikhatpagi matangna press ta phungdokpa warol Gongrei pau kamai COVID-19 laisatna setmilongi thabak thoram singda apan mapibadagi thengnariba khudong sadaba phibam sing kharadang oirabasu ko wananabagidama India government na napsagi makhada leiba beneficiary singda ahanbagi oina April gi June English aniga kun phawbada Pradhan Mantri Garib Kalyan Yojana PMGKAY gi makhar thamagi miyoy amada seng kg manga gi sangda ahenba sakthung lemna phanganki sakthung asi napsagi makhara piriba sakthung adugi mathaktani Thaurang asi July dagi November English aniga kun phawba sangdokhi Thaurang asi satnanabgidama Food Corporation of India na Manipur lengakta kumja English aniga kunda seng metric ton lising maudragani panga sangwaga kunga truk phanganki Thaurang asida state asigi AAY gi makhada leiba miyoi lakh 2.01 amasum PHS Priority Household gi makhada leiba miyoi lakh kungani thoiga point samriga humpuga tarukta kanaba phanganki haina Deputy General Manager R Gongrei pau kamaina thadorakpa sirolamada phongdorakle COVID-19 laisat amuk halakpagi phibam asi yenglaga India laingakna PMGKAY asi napsagi makada lariba beneficiary kudingma konsinduna thada miyoi amada sengkiji manga phanganduna medagi June English ani kungamthoi phawba sangdo onki tha
ani asigi apunba chakthung metric ton 19,9 ga chatruk subnagi ani asi June gi 10 phawbda Manipur lengakna mapung fana singthokre thawrang asina miyoi lakh 19 ga lising humfu ga chamaga yankhai ga mapanda kana ba phangan khre hainasu paw sina sum khatana phungdorakli atopa paw amna information technology rule 2021 gi mayokta wakalak pasing Supreme Court ta transfer tawrakna ba center na haijakre Information Technology Rule 2021 gi matangna thangalakhiba wakatsing Supreme Court ta transfer taholaknaba ngasi Central Government na leba asigi khwaidigi wangba court asida haijakre Media House amasum social media sijinariba miyoi kayana IT rule asibu singnaduna leba asigi tongan ba High Court singda wakalakhiba lekre Delhi Bombay Madras Kerala gi High Court na singda miyoi kayana rule asigi mayokta wakalakhibani High Court singnasu case adugi matangda center da notice tharakhibasu leire hairi phibamasi yenglaga center na IT rule asigi mayokta thangalakhiba petition sing Supreme Court transfer ta holakna ba haijakhibani case kya hauzik leiba sigi tuan ba state singda lebak High Court singda panthaduna leire amasum Delhi High Court ta Amit Arsariana rule asigi mayokta thangalakhiba petition adubu ngasi phawba panthaduna leire Petitioner की मैकेडी की ट्विटर यानिंग दबु वफम क्या फोंदोरक पसु लेरे उत्तर प्रदेश की गाजियाबाद अहल ओइरबा मियो अमदा वकत असिगी मतुंग इना फु जैबिगी थबक सथरम बसु लेखि असिगुम्बा केस असिगी मतांगदा सेंट्रल गवर्नमेंट ना हाई कोर्ट सिंगदा एफिडेविट क्या फाइल तौरखि बसु लेख्रे हाइना पाउसिना सुमखाताना फोंदोरकली Makasa tarak poina topa pau khara namu inaumi sigi khongjang changsin gadawri Imphal East District ki manung sana laiba sawungbum awang laikai degi sansam malem nganba sei kun gamathu apokpa inaugi misi gamari lainana achumba danglalangjin buthoktrabadi akan ba khongjang sing changsinagani hari misi eduga mari lainana CM khiba JAC gi convener lamhen pokpana hai laikhidraba sansam malem nganba haiba miyesi sawungbum thongkhongdagi khundrakhum nanau sei kun apokpa ingo sakauba miwe amana ngarang ayuk pung nipan makhairom tabada telephone bayumdagi kaukthokibani tungda nungthilgi matamda sajiwa jail mayada gyan mangduna taraga leide haina laikhidraba malem nganbabu kaukthokiba nanauna malem nganbagi phone dagi pau pirakhi suhaidi pau adugi matung ina sajiwa jail manakta yumgi miyoi sing satki sajiwa jail manak yaurabasu nanau hairiba miyoi sina phone paikhalaktabadagi mafam aduda malem nganbabu koithi thiki tungna malem nganbagi asiba haksang thengnarakhi laikhidraba malem nganbagi mamai makok amasum haksangi mafam kyara dakpham lairamkhi misi esi singnaningai oi haina su phungdoknarakli Maramasina misi esigi matangda lainga amadi mari lainaba loisang singna athubada achumba langlalangjin hayeng phawbagi manungna puthokadabani kadigumada masi thabukta onthoktrabadi satliba thasigi nipandagi makhal kya gi akanba khongjang changsilagani su haidi amasum thajaningai oiba mafamdagi phangba pawamana matam sangna ngairaklaba Union Council of Ministers ngasi numidang wairam khara hapsinduna sakthoklagani amasum hauzik hangduna leidiba minister kungama panasi mention bada yaugani haina thajanari basing asigi manungda Manipur gi Lok Sabha gi MP RK Ranjan su yauri hare duga mohoi gi ngasigi wasak lawbagi tharomsi chawrakna pung taru adaida pangthoklaba yana leire haina su source mana makhatana su phungdorakli loshilak point state sigi wangmara thokpa pau khara grenade ki attack ta police ki miyoi sokle Jammu and Kashmir gi Doda district masakhang da bamioi khrana satharakhiba grenade ki attack amara police ki miyoi ama sokle haina official sinanga si phungdokre soklaba policeman adugi maming Zahur Ahmad Saini phuga manga kawi haina phungdokladuna Doda gi superintendent of police operation Rajkumar haiki ma state police ki special operation group SOG da leibani haina su phungdorakhi Atopa pawamana Rajasthan ki accident manga sire ani sokle Rajasthan ki Jodhpur district SUV amaga truck amaga thumgaina bada miwe manga sikhibaga loinana atopa ani na sokle haina police na ngasi phungdokre police official amana phongdokpagi matungina thaudo adu ngarang numidang atheng bada Jodhpur district ki dangi yawas manakta Yodhpur Jaipur highway ta thokibani haina spouse na makhatana phongdorakli dugi ma'am hauzikoina di matang asal sinjarage pathoksa gi bro soikibu lan ki viewers ma'am nang pigani anabo I paulibega update pijarake ma'am ngamina channel sigi mekedi gi haijari and thank you